ngasi numida wairam phong khiba tongan ba manipuri si phong singdigi amasum thokiba thawdo wathok singdigi maru oibi I pausing khonga saraga manipur to optional gi maikedi gi myamna thamjagi hanbada athuwan abon mai mihat ki case national investigation agency da thijelagani chief minister hawkiba september 22 da Tamilnadu district headquarter da manipur gi chief minister N Biren amadi cabinet minister loinana elekya yauna pangthokpa thoram amada saruk yaba lakhiba athuwan abon maibu kulai private security personnel gi mamang maktadagi NASN IM ni singna faduna puraga hatkibagi case asi National Investigation Agency inayena thijelagani haina chief minister na phongdokre wapamasi haujuk Delhi da leriba chief minister N Biren pauksi asi da phongdorakibane loinana miyarasi gi matangda NIA da sinnabagi Manipur government ki special secretary home gi thofuriba haisigan prakashna ngasi thokiba official serol adusu pauksi asi da chief minister na tharaktuno khangalakli Manipur government ki special secretary home Gyan Prakash na thokiba official serol asina hairibadi Ministry of Home Affairs CTCR Division Government of India na ngarang thokiba official order number 11011632021 NIA gi matung ina athuwan abon maigi misisi gi asengba langlangsin puthoknabagi dama case asi National Investigation Agency NIA na thijilagani amadi Manipur government ki home department su khangan khre haina pali atopa pawa mana BJP gi president Sarda bungak senana belairiba security personnel amana numai kapada security personnel ama sokle BJP Manipur Pradesh ki president oiribi Srimati Sarda Devi gi ngak senana belairiba security personnel anigi marakta ningai sangdanarakpadigi security personnel amana nungmaina kapa security personnel ama soktuna hauji North AOC da lairiba Ras Medicity da aruba phibam da lekatnaduna lairi lebak thiba thawdo singa se ayuk pung 10 taba matamda Porampar police station gi manung sanna Rakhepura ribam laikai da leiba Sarda Devi gi mayumakta da thokibani press na police da gi phangba paw gi matung ina dinga se ayuk security personnel sing ayuk ki sak saminakhi Madura security personnel anigi marakta ningai sangdana tholakpadagi security personnel amana nungmaina kapadagi Imphal East ki naharup maya lekai da leiba aribam Bimol San Sharma se yankhigataru apopa lekidraba Birusandra hairiba taresuba IRB gi rifleman asi soki soglaba rifleman Bimol San gi rifleman number na 9772 ni ma ki ye thangba sairungda nungmai maru amma palaga Lukham lomda fawdoktuna sakhi khudakta Jenims Hospital pukhatuna lekatnabada phibam lusilakpadigi Ras Medicity da refer tawrakpadigi hauji aruba phibam da layeng sathari makasa tharak poina tentakna mayamla report oina thamjage N Biren bo amung hana CM ohenanaba koirengai kabuikul gi khunja singna thawnikhre Manipur gi chief minister N Biren kendra oiriba haingangi manungsanna Luang sangbam da leiba koirengai kabui khulgi damakta tuwan ba gate ani chief minister na sabadagi ngasi haunabi matung ina sangabagi thoram pangthokre ngasi khulgi gate ani sangabagi thoram maduru khunja singna gate ani asi chief minister na sabibagi damakta aduki mati harawba phungdokhi mathangi tamdasu chief minister na amuhana Manipur gi chief minister oiduna laingak sasan tonobagi damakta khunja singna taibang mapugi maphamda ngasi thaunijari haina su phungdokre Makasa tarakpoina to papaw manam education minister na college mangada digital class recording studio amadi central hall hangdokre mobile lebeng amdaba singidamak mobile pinaba mahiroi leasing ani khangatle rajen Imphal college amadi DM college yauna college mangada manipulenga ki education minister S Rajen ngasi digital class recording studio amadi central hall am hangdokre Thawramga mari lainana minister Rajen haikibida laingak na pakhalakliba online class te hena kudong sana bigdama college mangada ahan boina thawrang asi hawdokpani mathang atai college khuding maktasu hangnaba thawrang leidi ngasi hangdoklibasi sound proof oidi amasung college mangagi principal staff singa pulaga thawrang asi hawdokpani COVID-19 maram oiraga physical class tawba yadana leirakpadagi online class mamang sahidagi satharakli mobile laibang ngamdabasingidama mobile pinaba mairoi lising ani khangale Go to Hills Kamari Lenina Susampur Sandel Amadi Tamanglong da Yenthokre Department na pakhalakliba program sing miyam na hakthing na phangana na balenga na honari physical class tabu yadaba sing online class tawna bu honari hain spali yamna mo lebak thiba ma sum nungai taba paw mana masagi ikai khumna ba mangan bikhrabi nupi ama abortion tawna ba hona ba laikidre
था तरुकी ममांग नुपी ओइबिगी इकाई खुमनबा मंगहांख्रबी उत्तर प्रदेश की हमीरपुर लेबा मसागी सै कुल्लोम सुरबा दलित नुपी अमा एबॉर्शन तौनब होनबदा लेखिद्रे हाइरि एजेंसी की पाउना हाइ थौदो अदुदा सिएनबा डॉक्टर याउना मियोय मरी पुलिस न फारे नुपी अदुना लबुक्ता थबक सुदुना लैरिङैदा शैलेंद्र सिंह कौब मियोय अमन रेप तौखि अदुबु मतम अदुदा पुलिस ता पाउ पीखिदे हाइरि सैएसी गी हौकिबा सेप्टेम्बर 15 नुपी अदु मसा नुंगाइरक्तबदगी हॉस्पिटल अमदा पुखतखि तुंगदा महक मिरोले हाइबा इमुंग मनुंगना खंगमा ngamखिबगा लोइनना एबॉर्शन तौनबो होनबदा लेखिदबनि हाइरि थौदो असिगा मरि लेनना नुपी अदुबु रेप तौखिबा शैलेंद्र सिंह अपोक्पा राम नारायण मखुरा शिव नारायण याउना एबॉर्शन तब अदुदा सेनरिबा डॉक्टर याउना पुना मियोय मरिगी मथक्ता यूपी पुलिस ना केस मा लखतुना एफआईआर रजिस्टर तौरे हाइनसु पाउसना रिपोर्ट तौरी मखासा थरक पोइन तो पाव मन आथुवान आबोनमैगी मियाद इन्वेस्टिगेशन अमतना असुम पुथोकप ngamloi ओजोय Zirang Baudi Hanagi President Atuan Abon Mihat Ki Matanga Investigation Agency Amatan Asuma Potopang Ngamloi Haina Hanagi Minister Okram Zoin Fondokre Ka Hudrum Lekai the Labor Okram Zoigi Yum the Pangtopa Pau Mi Pamamada Mahana Makatan Hai Abon Magi Miarasi Political Gi Laktuna Bamadi Divide and Rule Satabagi Mamitai Taudosi Abon Magi Miarasina Ahan Basunate Aduga Aroi Basu Oi India ga lainga ka santi gi wari sanari bi NSN IM na Manipur da base camp designated camp operate tawiyadi lahulu basina Manipur da base camp designated camp operate taw yadrabsu makoi gi aphong camp ohum dilaidi mafam singa duri senapati Tamenglong amasum Sandel ni Manipur da IM gi camp ohum lai haibisi hauzik pali ba BJP lenga asina khangi adubo lainga asigi lusingba en berena khangna khangsinadriba amadi tawre haina spau sina sufungdurakli Pausi Lushila Point House Afghanistan a totally but Hodo Tong Mam the update when Hapsaramge Afghanistan gi Zas Urambi Nupi Ama Hat Kani Haituki Halapadi Mayum Tadokton Sen Kre have a poem to reportori Taliban sing Handak the Ziel Leramba criminal sing Tadoki Badu Yaw Mihat Padasian of Nupamana Hat Kani Haituki Halapadi Afghanistan gi Zas Urambi Masuma Kobi Nupi Ama Mayum Tadoktuna Atopa Mapama the Sen Kredi Pausin Hai Taliban sing Afghanistan Paisendringeda Masamaki Nupibu Minung Silatana Tamtina Hat Kibigi Marakta Sahikun Zel Lainaba Matamdugi Zas Urama Nupiesina Wayelduna Warep Low Kibani Hari UK the best of a missing that Nupiesina Pondo Kibeda Maki carrier Manunda Mother Torso Ramadi Repka Mari Lainaba Case Mari Lainana Kaya Zel Tazin Kihari Adobo live activity Taliban sing Afghanistan Kudum Sansin Krabamatung the Gidi Zel the Leramba criminal singadu Taliban sing a law in the Tadoki Bedegi Mahakum Nazas Urambit Nupi Saniga Kun Romsu Hat Kani Haidun Kihalapana Singba Thritan Kiatorok Laki Mana Makatana Fundo Kibeda Taliban sing a Zel Leramba prisoners Lorema Tadokre Tabadagi Mak Amati Maki Imung Manung Punna Makuina Lady City Edu Tadok Tuna Sien Kibani Lorena Laibak Pabadagi Taliban Singi checkpoint sing Lantopangam Ki Haina Magna, Paumising of Fundoki, High Denisu, Paus in the reportory Duga, Nasigonete Paus Matan Solution Zerage, but also give so Kibalan Kibiors, Mamma Pigani, Matamatam Marubi, Pausing Mam the left and up the pizza Keneso, Senel Sigimaki Mam the Tamzarian. Thank you.